Chinada covid19 की केस लैरुद्रबा मतुंग नौना अमु केस 58 थोक्लखरे leipak asigi Wuhan province tagi sandokpa haurakhiba virus asigi matung akanba lockdown chathaki madugi matung ngasi amuk nauna case 58 asi thengnakhibani report amagi matung ina hairiba anova laichet asi kha thangba China gi sa amasung mana masing yonba kaithel lagi sandorakpani thajanari All India Kung Fu Federation AIKFF amadi International New Kung Fu Kickboxing Academy Tezpur Assam na sinduna First National Kung Fu Taulu Championship lising ani kun tha sigi mangadagi kun mga fawa pangthokadaba online championship makha chathari Thoubal Municipal Council Ward number 4 gi member Yumnam Anand gi lamjing makhada ngasi ward asina konba Thoubal athokpam mayai laikai gi mafam singda u chara kaya thajinkhre World Environment Day ga mari leinana u chara sing thajin ba duga mari leinana wai ananna mioi ba ikhoina wakhal khanthaba wat hobadagi ngasi malem asida thengnari ba mahausagi khal kairakpagi awaba asi aikoi khudingmakna amata oina thengnamina hausi phongdoki Malem gi oina COVID-19 positive oiba masing lakh 63,000 chamapan yangkhaini thoi shukhre laina asina maram oiduna laikhidaba misingna lakh 4,000 ga chahum 63 sukhre India gi oina hojik phawbada positive oiba mioi lakh 3,900 ga chamapan marfutara humdoi shukhre amadi laikanaba ngamdana COVID-19 na maram oiduna laikhidabana mioi 1,000 ga chama marfutara manga sukhre